अस्सलामुअलैकुम वरहमतुल्लाहि वबरकातुहू। बिस्मिल्लाहिर्रहमानिर्रहीम। नहमदुहु व नुसल्ली अला रसूलिहिल करीम। अम्मा बाद। ꯑꯩꯅ ꯉꯁꯤ ꯁꯩꯊꯥꯖꯒꯗꯧꯔꯤꯕ ꯋꯥꯍꯩ ꯄꯔꯦꯡ ꯑꯁꯤ ꯑꯩꯒꯤ ꯏꯆꯦꯝ ꯑꯃꯗ ꯁꯩꯊꯥꯔꯒ ꯁꯛꯆꯒꯗꯧꯔꯤꯕ ꯑꯗꯨꯒꯨꯝꯂꯕ ꯋꯥꯍꯩ ꯄꯔꯦꯡꯅꯤ꯫ ꯍꯥꯏꯔꯤꯕ ꯑꯁꯤꯕꯨ ꯃꯤꯌꯥꯝꯅ ꯃꯨꯟꯅ ꯇꯥꯕꯤꯕꯒ ꯂꯣꯏꯅꯅ ꯃꯁꯤꯗ ꯑꯃꯜ ꯇꯧꯒꯦ ꯍꯥꯏꯅ ꯈꯟꯅꯕꯒꯤꯗꯃꯛ ꯃꯤꯌꯥꯝꯗ ꯑꯄꯤꯜ ꯇꯧꯖꯔꯤ꯫ ꯌꯨꯝꯒꯤ ꯈꯔꯥꯏ ꯊꯣꯡꯒꯥꯜꯗꯩ ꯅꯥꯗꯣꯝ ꯇꯤꯡꯒꯝ ꯂꯦꯞꯇꯅ ꯅꯤꯡꯉꯝꯗꯅ ꯁꯤꯟꯊꯔꯅꯨ ꯃꯪꯂꯥꯟꯒꯨꯝꯂ ꯃꯐꯝꯁꯤꯗ ꯅꯥꯏꯇꯣꯝ ꯇꯥꯅ ꯆꯠꯂꯕꯣꯏ ꯃꯪꯂꯥꯟꯒꯨꯝꯂ ꯃꯐꯝꯁꯤꯗ ꯅꯥꯏꯇꯣꯝ ꯇꯥꯅ ꯆꯠꯂꯕꯣꯏ ꯍꯤꯡꯂꯝꯕꯅꯤ ꯄꯂꯦꯝ ꯑꯅꯤꯒꯤ ꯁꯥꯏꯒꯣꯟꯗ ꯍꯤꯡꯂꯝꯕꯅꯤ ꯄꯂꯦꯝ ꯑꯅꯤꯒꯤ ꯁꯥꯏꯒꯣꯟꯗ ꯆꯠꯂꯣ ꯏꯆꯦꯝ ꯅꯨꯡꯁꯤꯕꯤ ꯆꯠꯂꯣ ꯏꯆꯦꯝ ꯅꯨꯡꯁꯤꯕꯤ ꯈꯣꯝꯂꯥꯡ ꯏꯔꯤꯛ ꯇꯤꯟꯅꯗꯦ ꯊꯃꯣꯏꯅ ꯃꯔꯣꯜ ꯊꯣꯛꯂꯛꯂꯦ ꯀꯞꯂꯅꯨ ꯚꯥꯅꯨꯖꯥ ꯑꯣꯏꯕꯤ ꯆꯤꯜꯕꯥꯜ ꯃꯀꯂꯥꯝꯂꯛꯂꯦ ꯀꯞꯂꯅꯨ ꯏꯆꯦꯝ ꯀꯞꯂꯅꯨ 이쯤 융기 가라이 통갈데이 나돔 띵감 leptana 닝암들아이 자신 타가누 망란굼라 마팜시다 나이톰 따나 쩔러보이 हुजूर मागी यथंगी निकाहगी सुन्नतनी हुजूर मागी यथंगी निकाहगी सुन्नतनी वलीमा हुजूर की सुन्नतनी वलीमा हुजूर की सुन्नतनी युमगी खाराई थोंगाल्दई नाइदोम तिंगम लेप्तना 닝암다나이 자신 타라누
ꯃꯪꯂꯥꯟꯒꯨꯝꯅ ꯃꯐꯝꯁꯤꯗ ꯅꯥꯏꯇꯣꯝ ꯇꯥꯅ ꯆꯠꯂꯕꯣꯏ ꯃꯄꯥꯟ ꯀꯅꯥ ꯌꯥꯎꯗꯅ ꯅꯗꯣꯝ ꯇꯔꯛ ꯂꯩꯔꯝꯕꯤ ꯃꯄꯥꯟ ꯀꯅꯥ ꯌꯥꯎꯗꯅ ꯅꯗꯣꯝ ꯇꯔꯛ ꯂꯩꯔꯝꯕꯤ ꯅꯄꯨꯔꯣꯏꯕ ꯏꯁꯥꯏꯒꯣꯟꯗ ꯆꯠꯄ ꯇꯥꯔꯦ ꯅꯨꯡꯖꯥ ꯑꯣꯏꯕꯤ ꯅꯄꯨꯔꯣꯏꯕ ꯏꯁꯥꯏꯒꯣꯟꯗ ꯆꯠꯄ ꯇꯥꯔꯦ ꯅꯨꯡꯖꯥ ꯑꯣꯏꯕꯤ ꯌꯨꯝꯒꯤ ꯈꯔꯥꯏ ꯊꯣꯡꯒꯥꯜꯗꯩ ꯅꯥꯗꯣꯝ ꯇꯤꯡꯒꯝ ꯂꯦꯞꯇꯅ ꯅꯤꯡꯉꯝꯗ ꯂꯥꯏꯖ ꯁꯤꯟꯊꯔꯅꯨ ꯃꯪꯂꯥꯟꯒꯨꯝꯂ ꯃꯐꯝꯁꯤꯗ ꯅꯥꯏꯇꯣꯝ ꯇꯥꯅ ꯆꯠꯂꯕꯣꯏ ꯃꯄꯨꯒꯤ ꯌꯥꯊꯪ ꯏꯜꯂꯨꯀꯣ Rasulullah-gi tariqada Mapugi yatang illuko Rasulullah-gi tariqada Napuroi bai makhada Punsile laduna Ut na jauh jannat fangna ba Napuroi bai makhada Punsile laduna Ut na jauh jannat fangna ba Yungi kharai thongaldai Nadom tingam leptana Ningam dalai jasin tharanu Manglan gumla mafam sida Naitom tana chatlaboy Chatlo ichem nung sigi Piram lo ne biday Chatlo ichem nung sigi Piram lo ne biday Thamoy na marol thok lagle Kaplanu banu jaoy bi Kaplanu banu jaoy bi Silbal makala nagle Kaplanu ba Yumgi kharai thongaldai Nadom tingam leptana
Ningam de lai za sin tharanu Manglan gumla mafam sida Nai tum ta na chat laboy Chin bal ma kalam lagle Kap lanu ba ichim Kap lanu ba ichim Khuda Hafiz.